Nilakoti da sahi kayagi mamanda ke sarak ke food processing park nasi Minister Okram Ibobina sangaduna miyam sinagre. BJP Manipur Pradesh kilu singbas ng Governor Dr. Nazma Haptulaga unaduna UNC ke economic blockade handukan na batak sungkre. Bank ki queue da lep taba mi singwa naro na sangal lambagi photo namluba pawmi ama video personal ahumna put tharakre makoi ahumag police na pagatkre. Malem Pumbada World Swell Day Pangto Nabugo Manipuri Sunamidasi Pangto Ki Lomi Samada Swell Health Card Singsuyan Tokre. Amasong demonetization scheme yaning di haiduna BJP ki cooperator Hizam Nurtan Chandra BJP thadokuna Congress di yaukre. Mayamu krumzari adom ne basi impact news ni aitaklamam siam kanain housing pungja si phawbagi maruba pausing miam da pizari. Imphal district ki manung sana laibane lekothida sahi kayagi mamang da ki sarakiba food processing park ngasi Chief Minister Okram Ibobina sangaduna miam da sinakre. Manipur da industrial sector sakhot namada private partnership ki thaudang yaudana sakhot pangamloi haina sangaba thauramga mari lene na pangthokre thorom da phongdokre. Department of Commerce and Industries na senduna ngasi nilakotida pangthokiba sangabagi thauramga mari lenena Chief Minister na ngasi sangariba food processing park asina lamdamasigi lairik hairaba thabok phangdriba na harul singda khara makhaidi thabok piba ngamalagani. Manipur government ki asoba senpham kaya thadaduna haukiba MSRTC amadi loitang khunaugi spinning mill na singba project kaya ngasi Mai Papangam na lady, Maramaduna, Lamdamasida, industry sakot namada, private participation yaudana, industry lingmangam loy. Industry lingbada, Shangba Polam Kaya, Potok Pusin Taubada, Kodong Sadaba Kaya, Tiangdariba Si Yanglaga, Awang Nong Pok State Singda, industries policy kimatung ina, their government na, subsidy piram adu, Makata na pipam toi. Hariba subsidy ki policy asigumba ama laitriba makai di awang nong state singda kana gumba amatana industry linkan inglabasu lingmangam loi haina fongdoki lamdamasi dangasi handloom sector da sadanipu sakhotpa ngamba galoinena food processing amadi small scale industry sector da mathang sitna sa da kunmanga dasbik nipana masung kun sakhotpa ngamle industry ki lamda saukhalak pahaibasi lamda masi ki thabak phangdriba mi kayada thabok piba ngamle takpani adabo banamadi genuine strike tagi hena sathiba economic blockade asina maram oiraga ngasi phawbada lamda masi ki industry ki lamasi sothaduna lehele haina ngasi ki thoramadra sar yakiba commerce and industries minister Govindas Konthauzamna economic blockade tawriba singda marar sikhi public undertaking haibadi government ki employee na chalaiba any factory ni khangde amani khangde loitang khunau gi khangde MSRTC khangde ama khangde adom public sector da public undertakings the government na paisa thatar ga chalai uba industry che adom si ba akhoi si da atai India gi mainland ga khoi da khena ba yamna lei raw material pusalakpa matamda sidai da industry ma torga madugi finished product chi mapanda thadokpa matamda communication की करी कोई इसे रेल गाड़ी की करी facility transportation करी लाइट अब मयाम सिना बोटन लेक मयाम लाइव सिना industry से कोई हिंगबंगम दे United Naga Council UNC na National Highway sing sathariba matam kaktaba economic blockade na maram oiraga miyam na thiangdariba kodong sadaba singi matangda BJP Manipur Pradesh ki lusing bakangbu amana Governor Dr. Nazma Haptulaga unaduna wa khanaki bakalunena sathariba economic blockade asi handuk hanaba taksun kre Party General Secretary, Administration, MLA, TSB Sojit, Spokesperson, RK Sibasandramadi, Election Management Committee Gimihut, Nong Thomam Biren, ex-MLA Nangasi, Namiting Baduaida, Governor Unaduna, Blockade Ki Wafam Kaya Kanakibani.
हिरम असिगी matangda ex MLA Nong Thomam Biren gi quarter da pawmising unabada Biren haikibada UNC gi economic blockade asi pung homudrani thoi gi manungda handoktrabadi United Committee Manipur UCM na khongjang sangsilagani haina ngarang media da phongdokrabani hairibu wafam asina maram oiraga blockade ki saitheng phangliba lamdam asigi phurup singi marakta pamdaba thodok thorakadra haibagi mi paiba lebadagi governor unakibani ex MLA Birena Makatan Haikibada, Governor Unabaduda blockade Amadi, counter blockade na Miam the Pidiba Awabakaya, Paudam K, blockade Tauriba UNC Amadi, UCM Kaudana, Wari Sabidana, Warisin Purakna Bahonabu Hainasu, Taksin K. Governor gi Maikadagi Prime Minister da Chabau Kayarak Piduna Taksin Kre, Madugi Matakta, State Government asu Laukatpam Tokpa Tabaksan Laukatnaba, Kangan Kre Haibu Wafam Tamlaki, Ngasinong till Center Government. Amasung state government ka marinaba singa wari sanagani haina thajaba piraki amaromda blockade ki matang da BJP Manipur Pradesh na center ki lusingba sing unaduna miyeng sangbinaba kayarak haijakre miyang yaifanaba party asina angaba thakta honagani haibagalonena atubada economic blockade handoknaba UNC ki maikaida appeal tawrakli ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯅꯝꯕꯔ 1 UNCꯗ UNCꯅ blockade ꯇꯧꯔꯤꯕꯁꯤ ꯃꯣꯏꯒꯤ ꯌꯥꯅꯤꯡꯗꯕ politically ꯀꯌꯥ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯔꯒ ꯂꯥꯛꯏ ꯃꯁꯤ ꯈꯨꯗꯛꯇ economic blockade ꯁꯤ ꯍꯟꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯔꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤꯕ ꯃꯁꯤꯗꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦꯔꯒ ꯑꯋꯥꯕꯁꯤ ꯀꯣꯍꯟꯕꯤꯌꯨ ꯑꯗꯒꯤ ꯂꯣꯏꯅꯅ ꯁꯣꯝꯗ UNCꯅ economic blockade ꯇꯧꯔꯦ ꯍꯥꯏꯅ counter blockade ꯄꯦꯟꯗꯕꯗꯒꯤ ꯁꯥꯎꯕꯗꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯈꯔ ꯌꯦꯡꯉꯒ ꯍꯟꯗꯣꯛꯅꯔꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯅꯗꯅꯕ ꯃꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯦꯞꯄꯤꯅꯕ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯕ UCMꯒꯤ ꯃꯇꯝ ꯊꯥꯗꯅ ꯅꯨꯃꯤꯠ ꯊꯥꯗꯅ ꯑꯗꯒꯤ UNCꯒꯤ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤꯗꯩꯗ both side ꯑꯩꯈꯣꯏ collectively umtang wari sana khona no tawbire herga aikoi madada akoi BJP ki side ki kari da cheluge center da chalura kana unoge ki doge have the all the time akoi ready lai aduga masi matang sida state government su irrespective of political affiliation sumal urba tanja sida akoi jointly work terminal ni have si BJP ki side ki appeal tawjebani economic blockade po pandam fangnana ba khulai oina sizinaduna government pressure pibagi mahuta miam da onsinduna hakthengna natraga na koinana saithing piriba asigi nongi wan thok karino haina United People's Party Manipur UPF na thopa serla hanglakli economic blockade na pirakpa saifu hemalakpadagi counter economic blockade taurakpa yamna logical oyamasung apunma manipura ma lehanna ba honabada singmi tami punamakna asumbagi damakta khantaraga economic blockade asigi mayokta lefam thoi hainasu serlosina maka tarakli United Bank of India MZ Avenue da ngak senu leiba VDF personal singna makoi gi khana sana ba mioi singbo miyam na lepna riba kiu thugaiduna sangan bagi photo namloba Imphal Free Press ki report ama VDF personal sing aduna khotharakre All Manipur Working Journalists Union Amzuna thodok adugi matangda city police da wakatpadagi pawmi da khotharakhiba VDF personal ahum phagat kre Thodok asinga si upung taramathoi taramdaida Imphal Free Press ki reporter B Rakesh Sarmana bank aduda sel thamjinaba amadi lauthoknabagi damakta miyamna pareng lepnariba adugi pau lauringaida thokibani haire Thodok asigi matangda amzugi president Wangkhem Sal Siamjaina pau loba lakpa report amabu BDF personal singna bank ki mapalda khutumna thinduna phuraba matung bank manungda pusiladuna amuk khut thakiba si awangba thakta yaningde BDF sing aduna bank manungda Rakesh pu pusinana khut tharingai da UBI bank ki staff singna changsilaklaga khamdokpagi mahuta athiba wai sizinaduna saiba amasung dhap tawbiba asi laibak masa tadabagi thawongni haina phongdorakhi Thodok asigi matangda city police ki OC in charge Sudhi Kumar na matam sana khongthang laukhatuna VDF personal adubu phagat pibagi damaktasu samjaina thagat phongdorakhi Star reporter ko side mana moi yam chanu phubire yam chen mamai da kin thenjel phubire kaw bo then betro phubire adu ka magi pai ba magi camera asu munbire pawmi bo camera muliba adi moi mayam chang mi mangona phubiba natta wahi habiba detain tobiba adu chederiba police patrol singdo adu mathakta koi ai ni oiba thabak chap sana lokot la ganda madik chapa cherak pidri ko ji ko pawbi kunaina amju na koi makata na ho adu changin jigani Malem Pumbada World Soil Day pangthonaba ngasi Manipur da sunamin asi pangthoke namit asi Lamphela leba ICR Research Complex for NEH Region ki campus da Research Center amasung KV ke Imphal West na sinna pangthokibani World Soil Day kam
Pre Ravi campaign haina pangthokiba thoram aduda Imphal West ki adaksa research center siga official singamasung lomi kayana saruyagi thoram adu ki manung sana lomi samada swell health card singsu yetopa kalwenana ningtham thada thana na maru marang singsu kusinaki thoram adu saruyaki ba wagang loi singna hauji ki matam asida apik palam amada pothok hena puthok na bagi lau pathap tawba mathau tai pothok hena puthok ki hairabadi mahi marong thagadriba mafam adu test hana tawba asina khwaidagi maru oi soil test leibak lehau sanging tawduna mahi marong tharabasu irrigation nangthina leitrabadi kari sukanade lamlamgi MLA singna makhoi gi local area fundagi sada kundagi kuntrarom irrigation fagatnabagi damakta thadabirabadi pothok puthokpada hena sathok marang kaina mateng pangani haiba wafam singsu fongdonaki. Health card is the very important for the every farmers. Whatever you doing, agriculture practices in your field, every year we are growing here rice. Then crop, our soil going to be the ill. Then production will less. If we test the soil or make this soil health card for aware to the farmers, then what are the nutrient deficiencies, then we can manage to put the outside input like NPK or micronutrients, the soil health can be maintained. BJP Madhya Pradesh ki Kisan Morcha Unit Susindu Nangasi World Swell Day Palon Thoram Pangthoki Nitai Pacific Labor Party si office da Pangthoki ba Palon Thoram aduga Mari Lena BJP Madhya Pradesh ki Biodiversity Cell ki convener RK Somorjitna Laumi Singna Lau Singubada ka hena urea sijinabana miyoiba khunai amadi lebak lehauda mangan bagi matangda wafam kayasu fongdoki mangna haikibada Laumi Singna urea ka hena sijinabana miyoibada nung leibagi sang hengatnabada natana lebak lehau sien bagi sang hantale urea sijinabagi sang hantan gadoribasi sana lebak haina khangnariba aikhoigi lamdamasegi wan thok lairoi haina fongdoki. Prime Minister Narendra Modi ki demonetization scheme yaning di haiduna BJP ki corporator Hizam Natan Sandra party thadokna Congress ta yaukre nakalamaromda January ki angan sarukta pangthokani haina panariba Manipur ki taramathoi suba general election asina BJP ki oina account close oigani haina Manipur Pradesh Congress Committee ki General Secretary Kiran Jina fongdokre Imphal Municipal Corporation Opposition ki leader Oramba Ward number 3 ki BJP ki corporator Hizam Nutan Sandrana Congress ta yausilakpada Manipur Pradesh Congress Committee ki President Tian Haukipna ayaba pikre lonena corporator asi opage thoramamaso masi Congress Bhavan na pangthokre thoramadu ga mari lenena MPCC ki Secretary K Ranjit na hai Sahi tara manga ki Congress government asida miyamna khara nungai taba leragaso ngasi phawba miyamna Congress government thajaba lairi haiba ngasi BJP ki corporate ama oina Congress ta yausilakpa asina mayek sengna takle Prime Minister Narendra Modi ki demonetization gi thawong asi black money thingnaba pambai ni hairagaso masina mission prajada ngamkhai leitana wahalle Prime Minister ki thawong asi angawba thawong ni haina keranjitna fongdoki BJP की लीडर खरना अकाउंट हांग है हुजिक ओइरैबा ngasi mak cooperation asigi opposition की लीडर ओइबिरिबा ai नाव नितन चंद्रनगा कांग्रेस ता ngasi थाजदना लाकपिबा प्राइम मिनिस्टर की मथोंग हुक्तब थबक सिगुम बसिना मरम ओइरकांदा ngasi मणिपुरदा होंगैबा सिना ताकपदी अखोई की हंदकी इलेक्शन से बीजेपी की अकाउंट क्लोज तौननबगी अदुगुम इलेक्शन ओइगनी प्लान यावदगी मोंगदा खुदक्ता हेता तौसलपी मोंग तौर प्रजा मयाम वाबगी अवाब चेथेंग मन नंगिबा इंडियन नेशनल कांग्रेस पु हेना थाजबा लोना हुजिक मणिपुर दा यामना नबल मिनिस्टर बु हुंदु सरकार सिबु हुंदना आई वाखलोन ददी हुजिक मणिपुर की लुरबा बन ब्लॉकेट लेरबा लुरबा तंजा सिददी UNC ना तौरिबा बन ब्लॉकेट असि नेशनल हाईवे असि मरोइना सेंट्रल गिसु अचौब खुटलै Amaramda Hizam Nutan Sandrana Congress yaukibada IMC ki opposition leader ki phamdagi tanthokle haina BJP ki cooperative singna fongdorkle ngasini tapas suthekta laiba BJP office da pawmi sing unaba amada municipal corporation asigi opposition secretary oinam Romeo na cooperation gi opposition leader ama oiraga masagi daita leitaba mis amagumna party songthok songsin tawbagi damakta mag opposition gi council tarana amatone leader gi phamdagi ta lauthokle haiki
IMC की Deputy Opposition Leader L. Lokeshwarna Mikhal Naksilak Matamda Nutan Sandrana Masagi Kanaba Karagidamak Party Tato Lamba Haiba Asi Masagi Mang Masana Tauzabani Haina Fongdoki. Mahagna party bu chongthok chongjin toba masagi daita leitaba mi ase aikhoi gi iraktagi matam chupagi oina tanthoe haiduna aikhoi taragi amatoyba khongpham ase aikhoi matam chupagi oina BJP gi damata lemin nagani haibagi achet pathaja bagal oina ngasi aikhoi tara amatoyna mafam masida phamjaduna miyamda paudam jabani loina na opposition leader gi phamase athuba matamda aikhoi tara na yanaraba opposition leader ama athuba matamda khallagani Imphal Municipal Corporation Gwa number 3 ki corporator Hizam Nutan Sandrananga si BJP Thadok Lamlaga Congress ta Yaukibada Ward Asiki Miyamna corporator Asiki Yumda Thomjinduna Irang Haukremadi Mahaki Ifisi Su Saduna Mai Thakre Ngasi Nutan Sandrana Congress ta Sankre Hek Tabaga Lamdam Adongi Miyamna Mahaki Yumgi Thongal Mapa da Thomjinda Laiki Matamaduda Makha Taba Amangata Thoktanaba Pamdaba Thodo Sing Thoktanaba Manipur Police ki personnel kaya Laktuna Ngak Senduna Laiki Lamdamadongi Miyamna Fungdorapada Nutan Sandra si Senja Thumja Taurubadagi BJP dagi Tantorakadra Haina Kibadagi Congress ta Sangkiba Soidan Oiramgani Magna Sakot Taurangi Mingda Nupi Singh Bapibam Fakatnaba Masagi Pata Pigi Haiduna Lamdam Adongi Nupi Singh dagi Nupi Amamdagi Lupali Singh Marimari Kongat Kibasu Laikre Masitasunatana Mudagi Lon Pigani Haiduna Miyam dagi Lupali Singh Lupa Satri Yankai Sukongat Kre Mahapo Ward Adongi Praja Singh boycott Tauri Amadi Mana Karigumba Mari Leragadi Cooperative Famdagi Thaduk Laga Mikalamuk Hanna Pangthokpada Mai Pakpasungamloi Hainasu Tilibamia Maduna Fongdoraki. Hongban Sangani Haidana, housing loan pigani Haidana, Tongan ba, locals ki letrin Sagani Haidana Pasha, Mayamama, Tongan Kungut Kraga, Madugi. Mayam si thauba hawrabani monda suma mayam si monda thaugalak pasida ma se kibedagi BJP se thaduoga sengi min lawi oiriba councillor duma resign tawro aduga ma Congress ki candidate na thoro councillor amana vote tawsi mahakna mayam ga thabak tawminani hana mayam dagi khoirummaga lawgiba vote bu man irai lai na ngasi paisa gi damakta mana party ma chongthokiba nan plan gi paisa mayam amsu as pipeline oina la abang aktani mahangna member amaga cooperate tawna thabak tawgada basi mahangna tawdana hujikna party ma dong chongthokre haibase masi yamna ninda dawe as a member amoina Tungda 1 number 3 ki Miyam Aduna Thambima Assembly Constituency ki MLA Joy Kistan gi yumda satuna mifama masupang thoki Miyam Aduna Hizam Nutan Sandrana BJP dagi thokrabasu makoina di Joy Kistan bu adum sawat ki gani hainasu thajaba piki ngasigi mifam aduda 1 number 1 2 amasung 25 ki cooperative sing BJP Thamiban Mandal Amadi Takdogi President Ward member sing susaruya ki Thoramaduda Thamiban Assembly Constituency ki MLA Joy Kistan na paumi sing da fungdorapada haukiba IMC Mikhalda Thamiban Miyamna Congress ki corruption amadi Thausil Pamdabadagi Wat Marimakta BJP ki candidate na Mai Pakibani Adubo Laibuk Tibadi Handaki Congress ki Sel ki Langda 1 number 3 ki cooperator Hizam Nutun Sandra Thuduna Congress ta Chankibani Congress ki corruption marakta corrupt oraba Nutun Sandra Sankibada Karisu Kaide BJP dagi Tanthokadra Haina Kibadagi Sankiba Oramgani Haiki Congress Sankibadagi Nutun Sandra Hausik Mayumda Fawba Sangmangamdre Haibasi Miyamna Sakhine Congress Amadi Nutun Sandra Maril Leragadi Cooperator Famdagi Resign Tauraga Mikhal Amukhansi Maduda Nutun Sandragi Deposit Fawba Mangani Haina Zoikishan Maka Tarakle 1 number 1 2 amasung 25 ki cooperative singna Fongdorapada 1 number 3 ki cooperator na tokrabasu makhoi ahumdi adum lengdana laisu laikigani Nutun Sandragi handagi khongthang asi yamas awa soibani mahak ama tokibasi corruption hanthabagi sang wangna leibana BJP gi di mai pakpani haiki Nutun Sandragi thawang asi 1 number 3 ki miyambu usittabani selna leiba yade izzat na heli haibasi mahak khangdraba male hainasu makhoina makha tarakli Lekaina yataba mi miyamna yataba mi aduguma miyo eduna Congress party da sangi bada akoida karimta mangsem nimai leite Congress party na thauna leiraba Shri Nutan Chandrasi leibak miyamna yaba mi ne haiba ngamlagadi mak councillor de resign to election amuk tongnasi election hanba matamda kaaba pobada betting tongnagumsi Shri Nutan Chandra deposit mangan gaibase aina Congress party da challenge tori
मसीदा कांग्रेस पार्टी ना चैलेंज तौब असी याब ngamdragadi ngasidagi thangmaibanda nakoisi miyam na yadaba kangbu ni BJP gi mioi ama कांग्रेस संगी बदा थंगवे मियाम ना हुरान र पार्टी द करी की संगी बनोने मियाम होर ए बसे साखी ओरगा ngasi दगी थंगवे बंदा वोट खोंबा कांग्रेस ने लेपी साना थंगनबा अमसुंग पेट्रोल न सिंगबा पोलम सिंगलौरनब गाड़ी 735 जिरी की दमक ngasi इंफाल थादोखरे बुलेट टैंकर पेट्रोल अमसुंग डीजल टैंकर कया याउना चाना थंगनबगी पोलम सिंगलौरनब की दमक गाड़ी सिंग से अयुक पुंग निपान मखाई ताबा मतमदा जिरी की दमक इंफाल थादोखिबनी हारिबा गाड़ी सिंग से टेक्ता कायदन जिरी यौनबगी दमक अहानबा मनपुर राइफल्स की एसिस्टेंट कमांडेंट प्रमिस आरामबम लुसिंग मस्कोट टीम अमना ngak sendana पुखी गाड़ी सिंग असेन इंफाल थादोक्त्रिंगै मांगोइनना तंपाकी डिस्ट्रिक्ट मरी की पुलिस कमांडो सिंगना हानना जिरी यौनबगी लंबीदा आरोपी थादना लैख्रबनी हौकिब दिसंबर अहुमदा अरुणाचल प्रदेश की लोंगडिंग टाउन दा तरातुक सुबा सम राइफल्स की vehicle convoy anida landaduna misimina nangan kibadu NSN kege naga army NM KYKL gi miyam gi yaw lanmi MYL amasung KFCP gi miyam gi fingang lanmi MFL gi apunma khutpu amanani haina lona thingkraba lawlu singa sigi apunma serula mana claim tawrakli Export procedure, documentation, complaints, digital marketing and management high hiramasuda nominini sathagadaba workshop ngasudagi haukre workshop ase Ministry of Textiles Government of India gi Research and Development Scheme gi makhada Council of Handicraft Development Corporation na sinduna Classic Hotel da pangthokibani Manipuri sajaba handicraft ki oiba polam kaya India gi wangmada karamna thadokhigatagi haibagi matangda artisans singda marik sumna khangnana papandamda workshop asi pangthokpani loinana digital marketing gi khuthangda Manipuri sajaba polam kaya malem pumada lairiba miyamda khangnanabagi matangda su workshop asina kanaba pigadori pangtholeba workshop asina Manipur gi handicraft artisans singda kanaba kaya piduna masagi sentok lambi henganamada asoma mating oiragan haina digital marketing expert and consultant Manoj Kumar Jana फोंगदोखी मणिपुर का जो क्राफ्ट है उनको ज्यादा प्रमोट करने के लिए हमने ये प्लान किया कि अब डोमेस्टिक मार्केट से हटके कुछ एक्सपोर्ट पे ध्यान दिया जाए आपको कैसा डॉक्यूमेंटेशन तैयार करना है किस माल का आप एक्सपोर्ट कर सकते हैं वो सारी प्रोसीजर आपको बताया जाएगा क्या उसके रूल रेगुलेशंस हैं किस एक्ट के तहत आपको काम करना है और सबसे बड़ी बात जो आज के डेट में हमारे सबके जीवन को प्रभावित कर रहा है वो है इलेक्ट्रॉनिक्स युग जो हम ई मार्केटिंग की बात करते हैं डिजिटल मार्केटिंग की बात करते हैं वो हर जगह लागू हो रहा है District Blindness Control Society amadi Lions Club Imphal gi Lions Services Center na punna sillaga kusan naduna sangai pro airport road laiba Lions Eye Hospital da thasi gi oina ahan ba free eye care camp ama lakadre ba December 13 gi pung 10 gi midang 10 gi numidung ba pung 12 fauba December 13 gi pung 10 dagi numidung ba pung 12 fauba pangtholagani masida miyamna khudong saba lawinaba Lions Eye Hospital and Services Trust ki sirala mana khangalakli Manipur AIDS Control Society Max ki miyang makhada Max na miyang sangbidabadagi Cycle Primary Health Center da laiba Oral Substitution Therapy OST Center maphamasi ki miyam na penadre OST Center asida Community Network for Empowerment Kone gi thaumi singna hakthengna satuna yengsulabada National AIDS Control Society Organization nako gi guidelines ki matung ina center amada laifam thopa infrastructure sing amasung staff matik sana lairamdre hiramasi matang da kone gi president RK Nilakantana Max ki makhada English taramari ki nabi makuntarukta hangdoki ba center asi sahiyani suraphawa mapu pandabaga pankak oire nako gi guideline ki matung ina OST center amagi akoibada kilometer manga fawa ki manunda laiba drug users sing Nisa thadongnaba therapy asigi kanaba pirabasu cycle gi center asida kilometer 19 dagini kun lom lapa maphamdagi miyoi kaya lakli makna makha taraduna maxna staff amata implement tawdriba center asina voluntary oina drug user samaya khaima thoida hida langthak piduna makoibo mausagi punsida puratna honare maxna service demand laitaba tampakta OST center matiksana thamlaga service demand laiba singi mafam singda matiksaba OST center thambak ngamdabasi laibak thibani su haiki
service demand leitraba jagadana service center mayam amamu leire whereas Senapati district highly service demand leiba jagasidana service aduki matik limited keno oibise Manipur state as kano na so control society na so khoi chingmi drug users community ki right to health se kano tora violate tobirabra khoi ki tamda leiba drug users khakhtana sugumba service phangadamni chingda leiba noidi phangba yadi haina khanbirabra phanghandri sigi daita se Manipur state as control society na mathau masak khangdabadagi mogi right to health se violate tawbani Nakalabaramda athuba matamda center asida laifam thopa staff amasung infrastructure sing mapung fana Lehendrabadi akan bakongthang lakhulaglagani haina koki NP cycle ge president Saikho Mang Lu Fona Fongdor Kre Mang na Fongdok kibada arapa mafam deki lakpa miu singi kodong sanaba district asigi atopa mafam singda subcenter sing hangbana program asi hena mai pakani haiki nakon HIV laina singak thokna ba masung nisa siznabadagi thadok naba Paikatliba program asigi guidelines in aduki matik fajarabasu max ki thausil asida koki NP cycle koki students organization case or cycle amasung cycle gi miyamna apianba oidre hainasu phongdoki cycle center sida 151 is just surrounding the ni cycle dagi manung chana muk changbada thingphai phausik 18 kilometers ni 18 kilometers in a center amasida pubashi overloaded ore masina maxina so mukhandabiraga yaragadi center se cycle da amaleraga so mathak so amu hangbiraga staff singsi sufficient staff sing tawbiraga OST gi victim patient sing se kamai phan sera habagi pandamda akhoi thabak akhoi social organization sing na so ngasi sigumba press conference ko jabani cycle center is the 151 is just surrounding the ni National Children Bravery Award pinaraba Manipur ki Moirang Them Laikai Moirang Ward number 2 da laiba Master Moirang Them Sadananda Khalakli haina Manipur State Council for Child Welfare na topa Sirla man khangalakli Prime Minister Narendra Modi na Republic Day ki mangwina na Delhi da award asi pigani Hauji matang aswaida break amatang lauzage Manipur madi maling ki tongan ba I pau singaluna laikoi break ta gyamna thuna hajarake Impact News po mehang ta da laibiu Housing Manipur ke ayam school sing exam sing loina khrabani adong ge HI su sing dikari hona biri lamdam masi ke horok lebangang sing damakta Manipur ta ahan ba oina khongnang academy chingmai rong na sinduna laliba December 15 dagi kun mathoi fawba mega winter camp ama masi complex kerau da pangtok lagani adong yangang sing internal quality ama skill sing expose to ngamna ba sinjari ba akhan na winter camp masi da soidana saru yahan biu camp masi day camp ama overnight camp haiduna package anisu thamjari so hurry contact now Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Admissions open. Greenwood School, Lalambung Makong, Rims Road. Admission is going on for classes pre-nursery to class 8. Special features, well-equipped classroom, library and audio and visuals, free computer classes, games and sports, dance and music, yoga. Admissions fees, monthly fees, textbooks and notebooks free for AY and BPL students. Transport facility. For more details, please contact Greenwood School, Lalambung Makong, Rims Road or contact 9862-284561. Breaking Batungda, Taranok City, Hosima Khatapa Powder, North Eosida Labor Awang Saukong Development Club, ACDC Amadi, Kanglagi Awang Tangbageta Tariba Ahanba IRV Tim Amanangase Puma Palom Tabada, heroin number 4 Yolambini Haibini Piama Fare, Farabini Piadugi Mamingna, Masinjan, Pisupam, Saini Putarema Pureba Lake Draba Wasim, Pisupam. Khabai soidagini hairi ACDC gi President Ramthar Kaisingna Fongdorakpada ngasai ayuk pung mapan rom taba matamda Kanglagi awang thangba gate mapada Masizant heroin number 4 piece mapan pakarpangam kibani Masizan Hanasu Anirak ACDC na heroin number 4 yolamagi damakta fabalai krabani Maduda humanity ground the warning Tauraga Tadoki Balakre Handakti warning Hanjin Taura Fabada Yadabadagi Fagalaga Infal West Police Amasung Narcotics Cell the Sinakre Haina Ramthar Kaishingna Makataki Nasigi Fagar Krabanupi ase topmost drug dealer ni Asugumba Mayamama Biosigi area corner sida knock and corner satuna lay Masi Fagat Pangambada Mating Oinanaba
मियाम प्रजा मरी लेनबसिंगना मतेंग पांगबियु एनी ऑर्गेनाइजेशन हाइबदी ड्रग द फाबद मरी लेनबसिंग मयाम सिना मतेंग तौबिदुना मणिपुर की हार्ट ऑफ सिटी बीओसी की मफम मोलिबसे सेंगदोकपदा मतेंग पांगबियु मोरे योरमदाई खुदिंग थाबिदा लेबा तारानिथु सुबा सम राइफल्स न लुपा कोटी अमग लाख तारानिपान हेनबगी सेनफम ओगदबा हेरोइन पाउडर अमसुंग वालिस यूस टैबलेट फागत क्रे ड्रग्स सिंग अदो ngarang nong tilpung mari taba matamda खुदिंग थाबी एयर पोस्ट की टीम अमना मारुति सुजुकी 800 MN02B 3497 दगी फागत बंगम की बनि हाइरी ड्रग्स सिंग अदो का कोनना फागल बमी अदुदी बिष्णुपुर डिस्ट्रिक्ट के क्वाकता वार्ड नंबर 3 दगी मोहम्मद बसीरुद्दीन सैनी फुमरी अपोप लैकदरबा रहीमुद्दीन ने बसीरुद्दीन दगी पुन्न हेरोइन पाउडर ग्राम शामग मरी अमसुंग वालिस योस टैबलेट पीस लिसिंग तराहुम दगी सनी हुमफु फागत की हाइरी फागल बमतुंग ngarang अथेंगबदा असम राइफल्स की कांगबु अदुना बसीरुद्दीन बमोरे पीएस सिना क्रेलोनेना माकी मथक्ता केस अमस लखट क्रे हाइरी नुपीसिना कैथेल संगमनुंगदा अहिंग यारेक यारोय हाइना इमा पांथोइबी सना कैथेल लुप टेम्पररी मार्केट सेटना सेरुलमदा फोंग पाउजिलकले कैथेल फंबी खरना कैथेल दा अहिंग यारेक पा असिना कैथेल बु मसक तियन बतनतना नुपी खुनाई बसु मिंगसत तियन बदगी तियन नबगी लंबी अमसु ओहेली हाइना सेरुलसिना मकातारी इंटरनेशनल डे ऑफ पर्सन्स विथ डिसेबिलिटीज के थौरम गमरी लेना मरी सुबह विंटर डिसेबल मेला फॉर इंक्लूसिव सोसाइटी ngasilosin kre Relief Center for the Welfare of Differently Able Persons Manipur Senduna Tera Kaithula Laiba Tera Primary School da Thas Ahumdagi Haukiba Mela Aduda Handicrafts amasung handloom gi tongan ba polam sing yauba stall kuntra rom na saryake masi mela silosin bagi thoramaduda empowerment of persons with disabilities Digyans Government of India awang khunauda laibi Miss Thoksom Sarjuda mahakna creative style with disabilities da pikiba singthaninga oiraba thabak thorma aduda lupa lesing yang khaiga loinena medal amadi certificate ama yauna national award phanglakraba nupi masa asibusu ngasi center asina taram okiba loinena lamnamasi gi masak naraba mi kayana ngasi losinbagi thorma aduda sarviya ki aina national award phangjarapase amarondadi yam nungai award award sajarubase masira tonganba pot khara urei manipur gi miyanga aduga delhi da sanariba lolon chatuga maitai majadi ko hindi kepse hangoina ubagi miyanga madung ujaiba sembagi sembiba matung phana mipung khudima hindi kep khudima sembiu Disabled Development Association Manipur Dam Sindhu Namit Kunni ki oiba locomotor disabled cricket coaching camp ama pangtholagani camp asida yawningba locomotor disabled oiba mioi singna oinam somungda leiba dam office da December kuntramatoi phawgi manungda application submit tawba yagani haina sirolomada palakle masidagi khangalaba sandori singadu Delhi da pangthokadriba taramati suba National Para Cricket Championship lisuni taratri ta saru yagadabani haina su sirolosina makatana fongdorokle International Center for Manipuri Art and Culture and Sindhu Humdra Mapalak Suba Bias Puja gi thorom sangai proda laiba Sripada Vawan da pangthokre thorom asigi mapung basar oina Sripada Bhakti Surpa Damodo Maharaj gi mafamda miyamna thauni zaki thorom asigi saruk oina IIT Guwahati gi Professor Ram Gopal Upaluri amasung Guwahati University gi Dr. Devasis Bes Barwana Malem gi nungsiba asida art amasung culture gi maru oiba haiba hiram sing asida wangangki tungda Satriya Ras Nata Sankritanamadi Maharaj ki thawal miyamda utki Ngarang numidang wairam pung mangarom taba matam da singjamai thoksom laikai imo filling station mapa da accident thokpadagi laikana da lairakpa mioi amanga se ayuk pung nipan makhairom taba matam da laikhidra mi adudi singa matak namarakpam laikai dagi Songtham Premjit alias Goroba Sai Kuntra Apopa Laikhidrab Ibo Tombini Ngarang Numidang Waram Pumangarom Tab Matamda Premjit na diesel auto ama Thauduna Maning the Mioi Ahum Galunena Bazarom Dagi Singjamai Rom da Lakpaki Lambida Maning Lom Dagi Karamana Tomzilakpadagi Auto Dagi Mamangda Tauriba I-20 Karamada Tomjin Badagi accident do Tokibane Maduda Auto da Tonglakpa Mioi Manimaksu Soktuna Iboyam Hospital da Pukatun Lakanakibane Tungda Premjit Rims Hospital refer Tauduna Makatana Layang Matungda Lake Dabani Suhairi.
Langon Ningthau Laikai Laiba Manipur Pollution Housing da Tabak Tauba Nomai Thiam Nabakishorgi quarter da Nomai Maru Tamzil Lambabu Yandaba Fong Dr. Nangasi Wakani Pam Kre Langol Ningthau Laikai gi Mera Pai Singna Pam Kiba Wakani Maduda Yumlak the Nomai Maru Tamzinduna Aki Tuzumba Pogangano Santi Pami Hibani Singba Wahi Kaya Thaba Black Art Kaya Su Sijinaki Wakani Maduda Saluya Kibi Mera Pai Bimana Fongdor Pagi Matung Ina Haukiba October Tarama Toida Manipurgi Laluluf Amagi demand letter ama Nomaitem Nabagi Sorgi Yumda Tamnamki Maming Mata Ningtina Tadaba Subnagi Navakak Tarakpa Maramna Samam Naraga Ledingai Serekta Haukiba December Ahumda Nomai Maru Adu Amuk Tamzilamani Hairi Asuguma Tawangasi Matunga Taubigan Haina Maira Paibi Adun Apil Tauki Numit Ninigi Oiba Election Expenditure Monitoring Mechanism Media Certification Amasung Monitoring Postal Ballot Pet News Amasung Model Code of Conduct Kimatangda Training Program Malaliba December Mapan Amasung Taragi Ayupung Taramatoi Tama Matamda Lamfil Pata Labor DC Office Complex Ki Kurangania Hold the Pangtokani Hairi Maidanaba officers sing amasung officials sing na matam sana lak pituna training program asibo saru yanaba district election officer Imphal West na khangalakli Youth Empowerment of National Industry for New Generation gi Anisuba Mapok Kumon Thoramangasi Pangtokre Lamnong the Laiba Sangit Kala Sangam gi hold the Pangtokiba Thoramasi Saruk Am Oina Disable Weraba Singda Lup Asina Angam Mating Su Piki Controller of Examination Council of Higher Secondary Education Manipur Thopa Sirulamada Class 11 Amasung Higher Secondary Examination Listing ni Taratoret ki application form sing matang sina laliba tang tarataruk amati taramanga fawagi manungda pisilang naba kangalakli Institution sing adugi het sing na makoi maikai degi tawfam thopa sing atu matamda tawrnabasu sirwas na makata na fongdorkli Imphal East District ki manung sana laiba kaibida laiba Young Learners Library and Leading Organization Yologi kontra mangarap suba Foundation de ngasi pangthoki bakalunana library asigi anoba sanglela masana bagidamak kontrapam Eastern Constituency MLS Weriba Speaker TS Lokeswarna urep uyung tamkre Foundation de adugi athoiba mitunglen oina Speaker TS Lokeswarna su saru yaraduna mafam adugi Salam area da sagadaba Market Complex ki mafam su yengsin ki bakalunana hanana plan tawkiba mafamda Market Complex adu hayengdagi hauna saba hauragani haibagi Tazabasu Miam the Piki. Imphal East ki Andro Assembly Constituency ki Manung Sanba Ngarian Singkong Dagina Andro Khoibu Fauba Kilometer Tarani Thui Sangba Lambi Asi WBM Laukraba Matung da Matam Sangna Black Topping Taubidaba Namaram Oiraga Lambi Asi Nageta Taba Kunza Singda Laina Kaya Pokan Gadauri Haina Andro Naga Pansayet All Andro Mera Pai Biamasung All Andro Youth Association of Fungdorakli Thasiki Tangmanga Dagina Tarafaba ki Manung da Hairiba Lambi Singasi Sembinaba Andro Naga Pansayet ki Sia Fasan Lukhui Kumana Fungdoraki Hairiba Lambi Asi Semjin Bada Kanaguma Lup Natraga Mioi Kanagumba Amatana Atingba Piraklabadi Andro Naga Pansayet Mera Pai Biamasung Youth Club Abhumna Punna Tingnagani Suhairi lambi si tamang khoi thingba khotpa myam tawdra singba myam khoi gi honorable CM da haijadna lakhre adu hodik phawda khoi lambi si CM ba hogala ganda khoi gi rajti khudong chaba lawnadna aje lambi vigilance singba thajinna lambi si athing ayek myam pire hari basi yaragadi khoi gi manipur gi business department asu singba lambi CM da ayat pa ban pi gino handok piu case to adu lambi CM da mateng pangbiu lambi CM ba sida rajti khudong chaba lawba amadi अखोगी नहारों ने सिंबक नागुमन थिंगागसु मधु पुनमक्तु अखोगी ऑल अंद्रो यूथ क्लब एसोसिएशन अमदी मेरा बाइबी नगर पंचायत मधु थिंगनगनी अमरम दमतिक सादबा सिनफम ओनब मीने एमएलए ओइबदगी अंद्रो केंद्र खम थिंगना सोथबनी मालेमगी मफम अमतदा अंद्रो केंद्रगी एमएलए गुमना प्रजाद नमथाक तोब लैते मरम असिना प्रजा सिंह मिकप थोलसी लाकतरिबा मिखलदा मतिक साबा प्रजागी खनगदबा मिहुत थागतुना साउखतपा Lemzaningai Uba Andro Kendra Ohelasi Haina, Tramati Suba Manipur, Legislative Assembly Mikalda, Kendra the BJP Mirap Ugadoriba, BJP, Manaba Pradesh spokesperson Dr. Nimaisal Luang Fongdokre.
Hokiba October ki tang Kulundo di Yaripok Sangam Dabi Primary School ki Lampakta Dr. Nimai ki conference tawbada hingsa ki thabak tawduna thugainaba honakiba mi kunthrarom BJP da yaurakre BJP da yaurakraba mi adugi oiba mifamama ngarang Yaripok Sangam Dabi makha lekai da pangthokre mifamada wafamasi Dr. Nimai san luangna thamkibani hairi Sakwat Taurang de BJP na mapung fana sawali adubo Sakwat pagi mingda hural lana tawbadi yaroi haina Bisnupo Assembly constituency gi BJP da ticket tanari ba candidate mapan na fungdorakli ngasi Manipur Press Club ta pangthoki ba press meet amada BJP Manipur ki vision document ki complier suoriba lakadori ba taramati suba state assembly election da assembly constituency asigi aspiring candidate Pukrambam Kumar jina fungdorapada English Nitara Marigi Mars Mari the local MLS Oriba Commerce and Industries Minister Gomidas Konthauzamna Ningthokong Ward number 1 the Labor PHC ki Veterinary Ward ki Urep Yung Tambagi Thauramda Ward asi Sananaba Veterinary Loisangi Sang Sidok Laga Ningthokong Ka Kulda Lupa Lak Homfuda Lam Ama Lady Haiki Adubu Haidable Lam Adudi Kaslene Lam Masi Matau Karamna Kanada ki Labano Haina Su Hanglakle Krishna Gopal Memorial Veterinary Ward asigi building sanaba estimate cost asi lupa crore mapan galak humudra nipani masi ke Gopendro Memorial Trust na sagani haribasi trust asina lupa kayam na khaijinaraga kadaidagi sel na sagadri bun hainasu Kumar jinna makata na hanglakli magna makata kibada RTI tharaba matungda lupa lak mapan galising kunthrarom Kuntram doirom sangba community hall ama sabagi sales lokthokre adubo hairiba community hall saramliba maphamni hairiba ningthokong singning haiba kobalam amata leiti hainasu mahakna fongdorakli asugum aranba pambai mayam ama sijnaraga ainbu makota pai haiduna sel lokthokpa amadi tauning bata tawi haina Gomidaspu mahakna makatana maral sibu wafam kaya fongdoki Bisnupur ACG wena local area development fund we MLA gi wena leiribasida sok lising ani ga nipan dagi sok lising ani ga taratruk phawbada February phawbada 6 crore 20 lakhs sanction tauki detail over report ekhoi da hojik leijare in particular ningthau khong khaktagi wena punna kharsa tauki basi 1 crore 80 lakhs kharsa tauki thabak sugiba amasung sudaba Kaithokriba paisa sanaba sanadaba chunaba yengjara kanda masi lam leitabada community hall sajinbagumba hana leijaraba pukhri tawren paisa lauthokpugumba adugumba kayasi yengjara kanda lupa crore amaga lakh kuntaret lising kunthra humdoi chahum kunthra mari se MLA na misuse tawgre RTI report amagi matung ina nungbram khungangda thabak suramdana andro MLA na local area development fund dagi lupa lakh taruk henba senpham lokthokre haina PRO BJP andro mandalna thopasir amana fungdorakle BJP nambol mandalna oida padaba mayam ama tawdun assembly constituency asigi MLA gi ming sathi nanaba honari basi athuba matamda lepkadabani haina nambol block congress committee na sinduna pangthoki ba pangmi singuna amada nambol block congress committee ge secretary H Amarjina fongdokre BJP nambol mandal gi general secretary ni haijaba jiten masamakna congress ki miyoi kayabu masa khangandana BJP da ming sansilamba gi thawong adu lali haijaba gadabani haina su pawgi famamada fongdoki Hauzik Nasinobage Basanabgi Pau. Humpu Suba Sar San Singh KCSI CBA Memorial Football Tournament YUFC Ukrulamasung Rao Larimam Lekai Ani Mai Pakre. Ngasi tournament asi ani sama match ta YUFC Ukrulgi Sanaroi Thang Somi Ruivana match ki marfin thoi suba minita san kiba matangai ba panjal aduna. Zelianong FC Tamelongbu panjal amasino de mai thiba piram laga tournament asi ani suba round sangmangam kibani. Sathariba tournament asig ahum suba match tana KDC Komla Thavi gi Sanaroi R Darsing na match ki marfumari suba minita panjalama sankraba matung da Rao Laring Mamlaikai gi Sanaroi Waizogeswar na so match ki marfumapan suba minita panjal ama sansinduna match ki draw sakhe tournament asig sanna pathap ki matung ina match asigi akapo gi laibak kicks from penalty na laibak lepada Rao Laring Mamlaikai gi Sanaroi Waizogeswar MOK namasung o Pitler na
काउखिबा पेनाल्टी किक सिंग अदु पांजल ऑनथोकपा ngamki aduga KDC Komla Thabi ki sandaroi singna kaukhiba penalty kick sing aduda Ardar Singh matongdana panjal amakak sanbadagi match asi raw laring mamlaikai na KDC Komla Thabi pom panjal mari anida maithiba pikibani knockout basis sathari tournament asi gi hayeng sanagadaba mari suba match da M Khabam Lamkhai amasung AFC Sosampurga manga suba match tana SSU Singjamai amasung Sagobla United anina lamba taunaragani Humpunitoy Soba National Under-17 Girls School Games Football Tournament ki leg match amada Manipur na Gujarat pa panjan nipan sino na mai pakre tournament Department of Youth Affairs and Sports na sindana Kumalampa ki men stadium practice ground amasung artificial turf ground da ngasi yuksana kiba leg match singda Punjab na Vidya Bharati Madhya Pradesh pu yamal laksa na panjal kuntaruk sinoda Madhya Pradesh na Andhra Pradesh pa panjal ani sinoda maiti ba piki baglunena Tripura na Telangana ba panjal amasinoda maiti ba pibangamki Sathali ba tournament asigi nungtil sana ki ba leg match singda Chandigarh na Punjab pa panjal ani sinoda Vidya Bharati Madhya Pradesh na CBSE Gujarat pa panjal Nepal amada Haryana na Andhra Pradesh pa panjal taranithoi sinoda maiti ba pibangamki baglunena Tripura na West Bengal bo panjal ani sinoda maiti ba piki bani hayeng tournament asigi quarter final amasung semi final ayukta sanaraga nungtil na third place amasung final match sing sanagani MCS Challenger Trophy da Manipur Green Mai Pakre ngasi luang samam da leiba luang pokpa cricket stadium da sanaki ba cricket trophy asigi ani subal lekta Manipur Retna tos ngamdana fielding hana sanaba warep lauki match asida batting hana sanaki ba Manipur Green apiba over nifu yoba ngamdana over kuntra mapan ga wicket tara mak turaga run sama yakai mathoi lauki masigi paukumda ani suba batting sanaki ba Manipur Retna apiba over nifu da wicket tara mak turaga subna gi run sama nifu mari khak lauduna match asi run tariata maiti banangi bani Manipur Green gi all rounder Sandip na match asigi man of the match taki Manipur Cricket Association asindana sathaliba cricket tournament asida team marina saruyari hayeng tournament asigi ahum sabalekta Manipur Yellow amasung Manipur Red anina lamba taunaragani team amamda 20 players amam lehalaga coach amadi manager hapaga akoi tournament si leg round oina sanajabani adu hariba leg round lorpada akoi third player of amadi final leijai selector singi mi makhada akoi tournament sinjari makoi gi selector singi phajaba player kuntra khangal matungda akoi Manipur gi team ma semagi akoi kudung chaba du players in the pigni Singjamai Kang tournament ki sayakai masung hompu suraba singi oibal lekkam knockout tournament wangoi kendra kangkut mai pakre ngasi namarakpam mandop kam community hall Singamathaki Singjamai Kang sangda sanakiba tournament asigi mapan suba lek match amada wangoi kendra kangkut na ya school kendra kangkut papanjal taramari tarani thoida maiti papiba ngamkibani Singjamai Kangkut asinduna hayeng kang tournament asigi tari suba lek match amada Nambol kendra kangkut amasung Singjamai kendra B kangkut anina lamba taunagani Hauzi arobada moraba paamuna pizari Nilakoti da sai kayagi mamang dagi sarakiba food processing park mase State Minister Okram Ibobina sangaduna miyam sinakre BJP Madhya Pradesh ki lusingba singna Governor Dr. Nazma Haptulaga unaduna UNC ki economic blockade handukanaba taksim kre Bank ki queue da left aba news ning monaru andar sangal lambagi photo namluba paumi ama video personal ahum na khut tharakre makoi ahum police na phagarkre Malem Pumbada World Swell Day Pangtona Manipur da tsunami da si Pangtoki Longi Samada Swell Health Card Sing Tokre
Amasung demonetization scheme yaning di haiduna BJP ki corporate Hizam Nathan Chandra BJP thadokuna Congress yaukre.